AMAROMDA LEIBAK ASIGI HANNAGI Prime Minister Dr. MANMOHAN SINGH na manung matam CHADANA LEIKHIDABA Communist Party of India Manipur State Council na Awaba Phongdorakli CPI Manipur State Council ke Office Secretary TH Robindranath Thadorakpa Jarul amana hai LEIKHIDABA Dr. MANMOHAN SINGH na kumja English ngani subna mari lagi English ngani taramari fawba term anirak UPA lenga ke Prime Minister oirame Mahak Malemgi maming leiraba economist ama oibadu natana mahak ing tapa amasung pumnamakpu ikai khumnana loina bangamba tanglaba politician amane mahak ki lenga makhada leibag asida lairaba masing hanthanaba MGNRE GA chanahalamki masigi mathakta Information Act chanahanduna democracy ki magul wangkhathanki Leibak asigi masing yamlaba furup sing punna nungsi chanana hingminanaba thongna fana hotnaramki hainasu jarolasna makhatari